Churachandpur ising isau thokre mahiroi ama senthakre. Churachandpur gi mafam singda ngarang nungthin pung anirom tarakpadagi hauna pung khara akan mamong da leptana chu kiba nong na maram oirga mafam kaya da isau thokre mahiroi nupi masa ama irei na senthakibadagi thiba khangdana leiri. Paugi likhun amagi matungina khanghaudana tholakhiba isaugi irei na senthakre hairiba nupi masa adudi R Foundation School gi class 8 ki mahiroi lamboi kim kawi mahak nungthil pung ani makhai rom tarakpada school dagi halakpada senthakibani hairi ising isel na kanmanduna nupi masa adu khuga torel yauna senthakhiba yabagi oithokpa yabana khunja singna kanna thiba hombagi thabak sathari pung khara akan mamong da ta khiba nong aduna maram oirga Churachandpur bazar gi lambi tuibong bazar yauna tongan tongan ba lambi sing turel gumna ising isau oina senkhi khangaudan oirkibe isau aduna lambi da gari sing satpe yahan khide amadi lambi gi nakanda leiba dukan sing gi polam sing su ising isau aduna senthakhiba amadi thumjin ba yaukhi United Naga Council UNC gi mayokta wafam kaya thamlakli Naga miyoi taruk Kuki sing na hatlakpagi mayokta United Naga Council UNC na kaukiba pung kun mari gi total shutdown sagoloi dabani hai ba yauna UNC gi lusing basing fam thadokadabani hairakli kathe katam naw long na thadok pa cherola mana hai UNC na handak chatharakli ba thawong asi yamna laibak thibani Kuki gi miyoi tara mari hek thadok khibaga Naga gi miyoi taruk asi ba haksang oina phangkhibani hai na paladuna chatharakli ba lalong sing asi taraina leiba chumloi Kuki tara mari thadokraga Naga miyambu shutdown gi khongthang da Naga taruk sibagi ho haunanaba hotnarakli leiriba United Naga Council gi lusing basing matik chadre makhoi moral ground da fam thadokadabani fam thadokpa khaktana leikidaba sing adu hinghalakpa yaroi thodok asigi achumba wayel phangdriba fawba katho katam naw long KKL na UNC gi thabak thauram amatta sawgatlaroi hairakli cherol asina hai UNC gi shutdown KKL na sawgatte amadi KKL na kon ba mafam da shutdown sawgatkanu karigumba sawgat lamba thoklabadi maduda thoklakpa afafata punamak masa masa na pujagadawni hairi United Naga Council gi shutdown manungda katho area da karigumba makhal amata gi shutdown gi mami amata takhide haina paladuna gari sing adumak mahausa gumna chathok chasin tauki hainasu cherol asina phongdorkhi Thawai Jau Hangpung Young Students Organization nasu organization asina kon ba mafam sing da United Naga Council gi shutdown chatnadi hairakli United Naga Council gi thabak thauram sing da karigumba amata sawgutlaroi hainasu cherol asina phongdorkli Khaniu thot khon na thadorpa cherola manahai nakan namagi khak yengba United Naga Council gi thodok laibuk thibani Naga taru hat khibagi achumba YL phangdriba fawba United Naga Council na tarupa thabak thoram sing da Naga khun Naga Students Body amadi Naga Civil Society Organization sing na karigumba amatta sawgatkanu haina su akan wafam thamlakli Thasigi amada United Naga Council na Kuki taramari thadoknana ba honarakpada Naga tarukki wafam pukhatuna United Naga Council na tagodori thabak adu tauganu haina akan wafam thamkhibasu leikhibani haina su serolasina makhata na phongdorkli Naga misam taruki haksang masak khangba ngongkhre Jenims ta leiriba konsa khun gi mioi taruki haksang sing lowbagi wafam leitri Security ka apun makangbu na nahan nungthin Kangpokpi district ki manung chanba kharong wifi khun gi umang amadagi sina phangkhiba mi taruk ki haksang sing yumsakisa numit ki ahing nongyai matung sagol sen numit ki ayuk pung amaga mininifu mangarom tarakpada Jenims mortuary yorukpaga loinana ngarang masak khangdokpa ngamkhre Haukiba me tarahumdoida lailon wifi digi fakraga mafam khangdana leirakpa konsa khungi miyoi taruktu ngarang asi bhaksang oina phangkhiba sing adu oiramle hanadigi haunasu koithi thibada phangbani hairiba haksang sing adu konsa khungi miyoi sing duni haibagi thajaba leirkhibani haksang sing adu konsa khungi Reverend Manu Thiumai Dilip Thiumai Fenrongwi Thiumai Fenri Lung Chawan Kaliwangbo Abonmai amasung Kepibo Chawangni haiba ngasi chapchana khangba ngamkhre
Haksang sing adu phibam yamna sokpadagi masak khangdokpada matam changbaga loinana police amadi imung manunggi mioi singda khudung chadaba mayong nakhi hairi. Haksang sing adu phangle amadi Jennings mortuary da purakani haibagi pau phangbadagi masing yamlaba miyamnasu makoibu purakpa adubu ahing supa ngaiduna leinakhibani. NPF ki office amang atak thohankhre United Naga Council gi lusingbagi iyumda landakhre. Haukiba me tarahumdoida Kangpokpi district ki Lailon Wi-Fi dagi fazin kiba konsa khun gi mioi taruk mihathi na hatok laba haksang sing oina phangkiba matungda mafum kaya da irang thoklaktuna senapati da NPF ki office mang takhankhre Imphal area dana UNC gi vice president ki yumda miyamna nungna thomjinduna landakhre. Me tarahumdoida senapati district ki tungan ba mafam singdagi fazin khiba kuki singgi maraktagi thadoroktaran laihobu sing tha asigi mapanda tekta kaidana thadorkraba matungda me tarahumdoi adumaktada kuki singna fazil laga mafam khangdana lairakpa konsa kolgi naga taruk ki asiba haksang oina phangkhiba matungda irang sing adu haurakkhibani. Me tarahumdoida fa khiba naga taruk mihathi na hatokpagi mayokta United Naga Council UNC na Nagata aba mafam singda kaukiba pung kunmarigi total shutdown di sathaki adubu Imphal gi Langol tarungda leiba UNC gi Vice President ki yumda miyamna nungna thomjin bagaloinana senapati da leiba NPF Manipur State Unit ki office su mang takalam le hairi. Rang nungalam daida UNC gi Vice President oiba amagi Langol tarungda leiba yum gi geta nungna thomjin bagaloinana akan bakholau sing lausin ki. Miyam sing aduna penda wafam sing phongdoktuna get aduda nung yaw na tungan bapalam sing su thomjin duna yum manung da lairiba UNC gi lusing bathoklau haina kauthokpagi khonjel viral oiraba video amada thengnakhi. UNC na laurko wareb yaningde najati gi mioi sing yonthokpani haibar sing ba kholau sing su lauki. Amromda miyamna senapati da laiba Naga People Front Manipur State Unit ki office sing su akai toi thokalam le. Police ki mioi ani yauna mioi mari WYKG taruk ko na phare. Kangpokpi June 13 National Highway ani Imphal Dimapur lambi da security force na sathakiba operation amada hauzik Manipur Police ta thabak tawduna lairiba ani yauna mioi mari WY tablet kilogram taruk ko na phagat pangamkhre. Pharaba security force ki mioi sing adudi Maram Police Station da posting ta ba hauzikna Hengbung outpost ta attach tawduna laiba Manipur Police ki constable MD Juma Khan sahi nifuni thoi amasung special operation team gi makhada ti khulen checkpost ta deploy tawba Manipur Police ki head constable MD Hefazuddin sahi nifuni thoi ni atopa mioi ani aduna Lilong dagi winger driver MD Jamir Khan sahi nifu manga amasung maha ki loinabi Samim sahi kunthra taruk ni Paugi likhun sing na haibda Imphal Dimapur lambi da mayai ka drug sing puthok pusin tawgadore haibagi intelligence ki akaknaba pau ama phangbadagi June 10 gi numidang pung 9 gi minute nifu rom tabada NCP Kangpokpi gi poktak matung inna SDPO Kangpokpi gi mitiang makhada akanaba operation chathaki operation naduda police team amana Kangpokpi police station gi awang da kilometer ani rom chatlaga leiba waterfall area da gari ani fagat ki fagalaba gari ani adu amana winger registration number MN sino ahum B sino ani nipan ahum amasung Nissan Magnite registration number MN sino nipan A sino nipan tare tare ni Executive Magistrate ki mamang da gari sing adu check tawbada plastic packaging gi arumba yauraga WY kilogram tarukka dasmik sino taruk sino phagat pangamki polam sing adu phagat pamatamda Manipur Police ki mioi ani yauramba aduna law enforcement agency da sauna ikai ba nanghanki athing batham khraba polam sing adu tanatana police na gari ani aduga loinana mobile phone mari su phagat ki narcotics ki network asida hauji thabak tawriba police personnel sing senaramba sina law enforcement agency sing drug lalon bagi thabakta yaw bugumna uhale thodok adugi matang da thijiliba singna hiram asigi matang da police personnel sing adu
masagi apambagi matung ina karbar adu chathabra natraga kana senabagi haiba khangdokpagi tangai fadaba leiri hari thodok aduga mari leinana kangpokpi police station na case ama lokhatkre NSP da register tawbu yargani Directorate of Education is na piba merit scholarship scheme for class 10 and 12 ki eligible oiraba mahiro sing kumja lising ani ga kunmanga da class 10 amadi so lising ani ga kunmari amadi so lising ani ga kunmanga da class 12 pass tawraba mahiro sing na NSP National Scholarship Portal da lagliba August kontra mathoi fawda amadi Directorate asigi State Competitive Scholarship Examination for Class 3, 5 amadi 8 ki verified tawraba scholarship holder singna NSP da lagliba September kontra fawda online registration amadi renewal tawnanaba Directorate of Education is Government of Manipur na cherol amada khangalakli haikat leikat tamgani Oksu Ningthemsa Khul Village Protection Committee amadi June 12 sok lising ani ko kulhumdoi gi Khamen Lok ki thodok ta leikidraba athawbusing ahum adugi lehori ba loina bi ahum loinana imung manungna sinduna lagliba June 12 gi ayuk pung 8 tabada athawba ahum gi khubamda haikat leikat tambagi thorum ama pangthokani masida leibak miyam na saruk yabinanaba committee asina cherol amada appeal torukle Khamen Lok ki thodok aduda leikidraba thauba ahum adudi Yumnam Surjit Kumar Maitei Laisram Suresh Maitei amadi Moirang Them Hemant Maitei ni